ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏꯁꯪ ꯑꯣꯏꯕ ꯍꯌꯤꯡ ꯈꯣꯡꯕꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯆꯩ꯫ ꯑꯩꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯍꯟꯗꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯃꯣꯏꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯩ ꯊꯧꯅꯤꯕ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝ꯫ ꯑꯗ ꯉꯁꯤ ꯑꯁꯦ ꯇꯞꯇꯥꯒꯤ ꯏꯁꯩ ꯃꯥꯒꯤ 12 ꯁꯨꯕ ꯏꯄꯤꯁꯣꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯐꯣꯡꯕ ꯅꯨꯃꯤꯠꯅꯦ꯫ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯃꯥꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯀꯦꯅ ꯂꯥꯛꯆꯕꯅꯦ꯫ Yang sakon thongba naman nukdaba thapata lektaba gudi mayuai dam samna pana sindi laiwai patha pana chal patham chachai kati wai myam indana sikho lam pamse simu Chingai sasung hai charona hai hey lai gidraba thawai punana ki pangthui ba thorona sida bai mai bare na thawai lehenga orang penjaya pribada tidak kena mapan sinca lehen biwajana lehuniba oleh patau sagai berpi mabawai ba mapai Kuela lungo tising Tong sepa Tong hentipa Kong tiba Leita leika kurapa Lai kita masih lima fonda, ikan kum nama apa? Jadi pari pantau gino bersungai di mahalai imadi kaplano min atat udah mau sembi di bawah nayawa pau kumpiu gene imadi pari Yek na panatilang oy kay no kay tapo kalilog na ko kadagene lai nang huwag na mamaroy manaw kaya bu among analam jing hanbiu ko simu koyom lai nang tao nasi korong nong degiti na koy Thawai na ponta bikraba adani arang khorang bago na taibang pa musembi diba he nalay ba paribu ipari wala panjabala ba pabi mamani ay nagsalito lipak miya mamaga sa imay pakre tatam libera hiding libera lam libera ai gi tong na pumpkin ma se thawai de gi he ne nung shi jai ni
ꯄꯣꯛꯂꯕ ꯑꯉꯥꯡ ꯆꯍꯤ 4 ꯑꯍꯜ ꯑꯣꯏꯔꯕ ꯐꯥꯎꯕ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯛꯇꯅ ꯄꯨꯝꯅꯃꯛꯅ ꯄꯥꯝꯅꯔꯕ ꯄꯨꯝꯅꯃꯛ ꯈꯪꯂꯝꯗꯕ ꯄꯨꯝꯅꯃꯛ ꯈꯪꯍꯟꯕꯤꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯃꯦ 3 ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯐꯥꯎ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯂꯥꯟ ꯑꯁꯤꯁꯤ ꯑꯩꯈꯣꯏ ꯋꯥꯔꯤꯌꯔꯁꯤꯡꯒꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯁꯤꯗꯤ ꯂꯥꯟꯁꯤ ꯏꯁꯣꯔ ꯌꯥꯎꯔꯕꯅꯤ ꯁꯤꯗꯤ ꯂꯥꯟꯁꯤ ꯏꯁꯣꯔꯕꯨ ꯌꯥꯎꯕꯤꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯃꯩꯇꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯟꯃꯤꯁꯤꯡꯕꯨ ꯑꯣꯏꯔꯣ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯑꯣꯏꯔో ꯇꯣꯝꯅ ꯁꯤꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯁꯤꯗꯕꯒꯨꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯍꯥꯏꯕꯗꯨꯃ ꯊꯦꯡꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯕꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯁꯤꯗꯕꯒꯨꯝꯅ ꯎꯔꯤꯕꯁꯤꯗꯤ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯏꯁꯣꯔ ꯇꯣꯡꯁꯤꯟꯕꯤꯔꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯗꯤ ꯏꯁꯣꯔꯗꯁꯨ ꯑꯃꯗꯤ ꯑꯉꯥꯡꯗꯁꯨ ꯑꯗꯨꯝ ꯈꯪꯂꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯦ ꯃꯩꯇ꯭ꯔꯕꯥꯛꯅꯤ ꯃꯩꯇꯩ ꯃꯌꯥꯝꯅ ꯇꯥꯔꯝꯅ ꯍꯥꯏꯕꯒꯤꯗꯃꯛꯇꯕꯨꯁꯨ ꯃꯩꯇ꯭ꯔꯕꯥꯛ ꯀꯧꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗꯤ ꯑꯗꯨꯅ ꯂꯥꯟ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯖꯍꯟꯗꯕꯗꯤ ꯑꯩꯗꯤ ꯄꯥꯝꯖꯗꯕꯅꯤ ꯇꯁꯦꯡꯅꯕꯗꯤ ꯑꯗꯨꯕꯨ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯅ ꯊꯥꯒꯠꯆꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯌꯔꯁꯤꯡꯁꯤꯁꯨ ꯇꯞꯇꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯦꯂꯨꯠ ꯇꯧꯖꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯕꯨ ꯃꯦꯟ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯤꯅꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯩꯗꯁꯨ ꯉꯝꯒꯗꯕ ꯊꯧꯗꯥꯡ ꯅꯠꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁ ꯑꯩꯈꯣꯏ ꯚꯣꯂunteersꯤꯡ ꯗꯦꯟ ꯑꯃꯁꯨꯡ ꯗꯦꯟ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯃꯌꯥꯝ ꯗꯦꯟ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯩꯈꯣꯏ ꯂꯥꯟꯐꯝꯗꯗꯤ ꯊꯣꯛꯄꯗꯤ ꯉꯝꯖꯗ꯭ꯔꯕ ꯃꯊꯪ ꯆꯥꯛꯆꯔꯤꯕ ꯀꯌꯥꯁꯤꯡ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯐꯝꯁꯤ ꯇꯞ ꯇꯥꯅ ꯇꯧꯕꯤꯃꯜ ꯈꯪꯕꯗꯨ ꯎꯠꯆꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯅ ꯉꯁꯤꯒꯤ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯃꯥꯂꯦꯝꯁꯤ ꯁꯛ ꯇꯥꯛꯆꯒꯗꯧꯔꯤꯕꯁꯤ ꯑꯗꯨ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯏꯁꯩ ꯁꯛꯄ ꯑꯗꯨꯅꯤ ꯑꯗꯨ ꯑꯩ ꯏꯁꯥꯅꯁꯨ ꯈꯟꯖꯩ ꯑꯩꯁꯤꯁꯨ ꯂꯥꯟꯃꯤ ꯑꯃꯅꯤ ꯑꯗꯣꯝꯁꯨ ꯂꯥꯟꯃꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯨ ꯑꯣꯏꯕꯤꯌꯨ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯦ ꯑꯩꯈꯣꯏ ꯂꯥꯛ 15 ꯂꯩꯕ ꯑꯩꯈꯣꯏ ꯃꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛ 10 ꯊꯣꯛꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯦ ꯂꯥꯛ 5 ꯐꯥꯔꯝꯈꯤꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨ ꯇꯁꯦꯡꯅꯗꯤ ꯃꯗꯨ ꯑꯩ ꯁꯕꯦꯟꯇꯤꯟꯗ ꯂꯩꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯝꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯧꯕ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯦꯡꯉꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤ ꯑꯗꯨ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯛ ꯇꯥꯛꯄꯗ ꯉꯝꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯅꯥꯅꯣ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄꯒꯤ ꯊꯧꯗꯥꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯆꯜ ꯏꯆꯦꯁꯤꯡ ꯑꯩꯈꯣꯏ ꯋꯥꯔꯤꯌꯔꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯐꯤꯔꯦꯞ ꯑꯗꯣ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯇꯞꯊꯥꯒꯤꯗꯤ ꯋꯥ ꯉꯥꯡꯕ ꯍꯩꯖꯗꯕꯅꯤꯅ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯥꯛꯄꯤꯒꯅꯤ